ngasi numidang warang phongkiba tungan Manipuri siphongsing amasum thokiba thawdo wathoksingi maruoiba ipausing khonggatjaraga Manipur top channel gi makedigi mayam da share tawjage ahan bamakta mayam ngasi gi Manipur gi oiba COVID-19 update mayam da share tawjage Government of Manipur COVID-19 Kamal Control Room lagi thadorokpa press release number 375 tang mari tha mari inglising ani kun ngamathoi ngasi numidang warangi pung manga fuki oiba update ngasi punna miyoi nipan COVID-19 na Manipur positive henkre Miyoi nipan general population nagi positive oirakraba miyoi singsi ahum amana nupani manga amana nupini makoi singsi rims ta ahum zenims ta ahum amasung babina diagnostic ta ani test ta matamda COVID-19 na positive oi haiba khanglakibani adu ngasi COVID-19 na positive oirakraba miyoi singsi Impal East tagi ahum Impal West tagi ahum Sursampur dagi ama amasung Urkhul dagi amane hari makoi gi laifam sing cantonment amasung makoi gi contact tracing na tawba darkar taba section thorong khadim lokhat kresu press release na makhata na phungdurakli aduga ngasi su Manipur COVID-19 na miyoi amada sian kide aduba apun boy na sian kiba miyoi masingdi sahum ga homdraga marini aduga apun boy na ngasi COVID-19 dagi naba pharaktuna discharge to gibasi miyoi tarene makoi singsi CRPF dagi ama home isolation dagi ahum siri dagi ama amasum RD wing dagi anini aduga hauji state sigi oiriba active case una lariba miyoi masingsi humpu matoi sujalagle hengala ini myam humpu matoi si General population lagi yang kai gomdoi Central Security Personnel lagi ni pane aduga recovery rate on state sigi lairiba hauziki phibamsi 98.52% ni hainu press release na makatari aduga air passenger Apple gi tangani English ngani kun ngamathoi da Indigo flight lakhiba 6E 6181 Rona 4210 makhoi singdu Common COVID Control Room 180034531818 natragana respective district surveillance officer DSO da inform tabiu hainasu press release na makhatarakli aduga hauji state sigo erba vaccination data mayam da share tawjage April ahum phugi oiba update ta inau no boina miyoi samapan ga ama vaccination tawki apun moina tawki ba miyoi masingdi lising mar phu tareka satruka ni phuga mathoini adu till date phugi oina anau boina healthcare workers na vaccinated tawki ba apun masingchina Lising kuntraga mathoiga satruka maudraga marini makoi singsigi manungda the director of RIMS Jenims Family Welfare Services State Mission Director and Director Health Services DCMOS DFWOS DIOS of the district the chairman cum managing director of Siza Hospital and Babina Diagnostic ni amas makasa tarak point nga sito ko betagdo wato Manipur gi marui ba paw mayam taminasi Food Security Act na piba khudong sabasing senjaw paiba kharagi di crorepati oikhre Sutin Kumar CPI Manipur State Council gi Secretary Sutin Kumar na haikre Food Security Act na pidiba khudong sabasing senjaw paiba kharadi crorepati oikhre lupa ahum da yongada seng lupa ni fu yang khai yole laita laira kya gi sakhaw senjaw paibasing na lutawduna laire wafamasi ngasi irabot bawon na pamising ka unabda Sutin na phongdokibane Sutin na makha taraduna laiba asida haukiba sahi kharagi mamangna palamba Congress na lusingba UPA sakar lerami makoi sapsaba majority phangmangam khide CPI na matamaduda punna sasan tawminakhi aikhoi mantri pham paijaroi mantri gi mahutta miyam gi swat yenglaga program taraga marida yanaduna UPA sakar sawatuna lakhi yanakhiba singi manungda Food Security Act tangai fadana sangadaba essential items seng hawai thawna singba matam sana phanganba NRGS ki mipung kudimakta numit chamani thabak piba Right to Information Act na singba phangana bo hotnabada CPI na sawatuna lakhi laibak thibadi seng ki jida lupa ani da phangalu haina CPI na tan hibadu ngamdre lupa ahumda phanganbadi ngamkhre punamak pak sana phanglabra haibadudi phangdana lakhi Haujuk BJP Sarkar lakpa matamdari Food Security Act ki phangadabasing kakthabaga loinana phangdabagi complaint kya lakhi numit chamani thabak sugadabasu kakthaduna lakhre mari lenaba authority na Food Security gi Aadhaar link matam sana tawdana CA da amadi khabar da order thoktuna laire miyam gi phangadabasing metric ton taraga humdoi henbasi lising ahumrom phanglaga lising tarada hantakre makhal kya gi quota sing kakre Food Security Act ki phangpham thokpasing soidana pidaba yaroi haibasi CPI gi dimani haibaga loinana Myanmar sathariba military junta gi miyot minai khanglibasingi yumthangnaba ama oina makhoi bu safeguard tongnaba thorang pekhatpiu haikhenasu pawmana makhatari
मखा चथरक्पोइना अतोप पाव अमना खुंगुप योनबा दुकान अनि मई चाखरे लुपा लाख तरागा मरी रोमगी माल सांग मांग ताखरे ngasi nungthil pung ani rom taba matamda phawoibi ima kaithel ahumgi mayoknabada leiba haw kaithel gi khungup yonba dukan ani mai sakhre press na phangwa pawra temporary market ki block number 2 gi machine da leiba shop number 62 gi dukan ani edu khungup ngakta yonmani ngasi numaijing numit oibana dukan thong hangna khide mai sakpa gi paw hek phangbaga Manipur Fire Service ki tanker sing laktuna mai kanmagi thabak sathaki matam sana mai kanmagi thabak sathakibana yamna chawna maheu langpok thoklamgadabadagi kan bangam hore ngasi mai sakpagi thaudu aduda amangata thokraba dukan ani edu khomido masjid maningdagi MD Sakil Saikun ngani pan apokpa MD Ibosa amadi Moirang Kampu Mayale kaidagi thingbaizam Arun Jisinga Saikun ngani pan apokpa Surjit koba miwe ani asina phambani chawrakna lupa lakh tere romgi mal sang mai sakpada thaudu aduda mang takre hairena su pawman makhatana su phongdorakle Makasa tarakpoina masum losilakpoina yamna lebak thiba masum nungaitaba pawamana Maoist ka lan thengnabada SF kungani thoi shire ama thiba khangdri Chhattisgarh ki Maoist ki irang kanba Bijapur district ngarang mathau pangthokpa security force ka Maoist ki marakta pung marirom nongmai kapnabada security personnel kungani thoi shire aduga amana thiba khangdri haidi ngasi ayuk Director General of Chhattisgarh Police Asok Zonezana hai asiba haksang nipan hengalagle ngarang security personnel manga mathau pangthokpari sikhi ngarang Maoist ki Istreng Holani hainariba Bijapur aduga Sukma district ki South Buster Forest personnel listing ani henbaga loinana security forces ki joint team na operation sathakibani nomit jungba aduwai da ambush torakpadi ki pung ohumrong nomai kapnakhi ngasi Union Home Minister na Chhattisgarh ki Minister Bhupesh Baghel ga wari sanakre hairi President Ramnath Kovind PM Narendra Modi na thaudu asiga mari lainana tuan ma world thawai na pontha pikraba lanmi singi imung manungbu puning thawgotladuna thauna pharabasing adugidamak aikoi na khak kauthokloi hairaduna asokpa singi phibam thuna phagalakpa oirasunu hairi hena su pawama na makhatari amasum Minister N Biren Singhana maki Facebook account thagalakpa world lamada Manipur Minister N Biren Singhana su adugimatik thamoi nungaitana sigumlaba security personnel kungani thoi Sukma district Chhattisgarh thawai thakiba sigidamakta nungaitaba phongdokhi amasum makhoi imung manung singi awabada su saru yazari amasum asokpa singsu thunamak phagalakpa oirasanu haina thagalakpa warol amana su makhatari amasum tentang na mayamna maruiba pawng khatang share tawjaramge Mahairoi singbu lalon pot kum khalibi school authority sing aranba thawongni handoktrabadi school singi maming miyamna laktholagani desam lakadoriba Board of Secondary Education Manipur Bosem amadi Council of Higher Secondary Education Manipur Kosem lauduna megi tang taruk amadi mangadi haugadoriba class 10 amasum 12 ki exam thagadaba Mahairoi singbu school singna makoina pangthokpa pre final amadi pre board exam singna pass tawde haiduna paisa deposit tawhanba amadi exam form fill up Tauhon bana singba thawong kya private school kharada sathare habigi sapsaba paw amadi khudam sangnam galonana Democratic Student Alliance of Manipur Desam da laire haina Desam headquarter ki publicity and propaganda secretary SH Rishikumar na press ta thadorok pasul amana hairi hauji ki oina di mem pawsing matang sa lusinjrage sujoi sujona anawi pawsing amu update pijarake and thank you